Kangleipak News Tengbang Loop KNTL na Meeyambu khurumjari. Vedeo asida miyamna ubiriba miyoi asi Elangbam Santa Auto Tomba Meitei ni. Mahak Khangabok Part 3 Moirang Palli Bazar dagini. Elangbam Santa masagi chahi nifuga marirom sure. Laibak thibadi tha ama nigi mamangda mahak kidney animak fifam thina sokchelambadagi dialysis tawduna lakhibani. Hauzik Mahakki kidney animak asi ka hena soksin khibana transplant tawdaba yararoi haina doctor singna khanghalakle. Auto Rickshaw thauduna nongmagi imung punaba hotnariba santagi mafamdadi kidney transplant tawnaba sel puthokpa haibasi oithoktabani. Hena nungai tribadi Mahakki loinabi Elangbam Ibemma su gallbladder da nung leire haiba matam kharagi mamangdagi khanglabasu operation tawnaba sel leitabadagi China khangduna leiribani. Santagi haksangi fifam khanghaudana soksilakhiba aduna maram oiraga imung asida leijaramba sel pumnamaksu loisinkre. Pambai leitana awaba khangliba imung asida meeyamna angamba mateng pangbiyu haina KNTL na lebak meeyamdagi mateng nizari. KNTL gi maikaidagi su imung asida angamba mateng pangjagani. Ai isas kidney animak soksilakpadagi hauji hapta amada anirak sijada dialysis tawba satsai aduna ai phibam sina tai chatre isa ahumni ai auto thawra service tawba imung manung anang single tamba saba thakpa tawba hingjabani aina aigi pulsisi hanagi normal life ta hingba ngamnaba haiduna meeyamgi mateng nijeri aigi ipurabase nongmagi auto thawraga salaga sajabani adubu laibak thibadagi aisu golbardada nong leiduna layengba ngamtringai maraksida aigi ipuroibasu kidney animak nasilaktuna yamna awaba phimda leijare aduna mayamna chanbiduna nungshibiduna aigi isa ahumbu jokpa ngamnabidam sembiba ngamnabidam mayamdagi mateng kitang pibiyu haiduna aina ngasi meeyamduna khurumduna haije